Pandit Loishang mafam asida ibado pakhangba Guru Nongsaba amadi Ima Yumzau Lairimbi Loishang ahum saragani amadi Kang Sakathamgani haina Taurambadu Semdok Sadolaga Pandit Loishang Hanagum Sizinaba Yagani haina Chief Minister na Thaza Papiramle haina Maru Loishang Kanbalov ke Convener NG Khongbana Phongdorakli Chief Minister na ngasi Pandit Loishang da laklamba aduga mari lenana pangthokba paugi mifam amada Maru Loishang Kanbalov ke Convener NG Khongbana hai ngasi Chief Minister N Biren na Loishang asida laktuna Loishang asida leiriba laising yingsilam lei BJP ki National President JP Nada Manipur da handakta laklamba aduda maikum hangdoki ba sanvi sanaugi mafam asidi lengdana thamlasi haina Chief Minister na hairamki Maru Loishang gi maikaidagi di wafam asi lebak miyangi oiraklabanina oikrabanina aiba Gerald oina PV duna tang taba warushin amat puthokpiyo haina thamki Masida Chief Minister na numit amat leflaga amuk unaduna warushin Gerald inarasi hairamki haina su NG Khongbana makataki Foina lebak miyam da sinna thokrabanina miyam yauna horko ihonglina lebak miyam yauna masi akoi ga angtang unanaba sar ga jana bdo jana CM soi taunarasi hadana honorable CM na jana CM soi taunarasi pare adudi numit ama lepa ge yam thuna khoi wari sanarasi aduga hairiba condition je masida jana si lebak irang hoduna masinji aduga loina na masida marak sida nakoi media da karida langnaba khumnaba se masima to o haina dumaina takwiram madagi khoi ngasi lebak miyam da sigum sigum condition ji leire chief minister ga unaba wari saba se sida su mayam su saru ya biro tawudabu Pandit Loishang su yaujrage aduga hariba condition sida kari thamsige kari khoina jana ki basingdo ai basi oina launarasi hadana dumaina thambiram da ngasi lebak miyam da Pandit Loishang gi maigai dagi Maru Loishang gi maigai dagi ngari among khomana khullona thamjaban